Manipuri wari tamina si YouTube channel asida wari tabir basingbu Hemchandra Soibam na taram na oksa bagloina na noluk nu khurumjari. Room number 23 haribu wari asigi taruk suba saruk mayam punna amuk taminarsi. Wari asibu ibirakpa Susil Thames. Mai biduna amuk hairaklammi. Seksello kudong thibana nangbu ngairaga laire habase kauganu kaidungnuda. Tanjaduda Laningam ga laisnaga su mai bi adu unaba laklami. Sanaga thembungna lairambadada ngakladuna Laningamna sana kaidawa yaurage. Sana hagi hek tawbaga mai bina as kari matawno sidi. Nakhoi anidi mawong ama tawrena. Laningam ga laisnaga ngakladuna laisnana ima mai bi haibiyu ekhoi kaidawa yaurabage. Mai biduna amuk hairaklammi as sidi waganibu sanana ima kaidaroge makhoi kaidaroge. Sanasu mipairami mai bina lao lao mathak sida kakalo. Makhoi ani mai bina haibadagi mangonda kakali. Sanaga thembung khasu chatlage tawrambadagi amuk hanjilaga phammi. Mai bina nakhoi hana khangnabro. Sanana imanabasingna ima. Thembungna amadi imanabine. Sanana thembung nungse tanjamen khangdana adum karan singange. Mai bi Laningam ga laisnagada hayu nakhoi kari tawrure. Nakhoi anina aigi naksida hek changlakpa mikuptuda thawai kharana nakhoi anibu inarakpani. Ai ubudagi thawai sing adubudi hankre. Nakhoi na kaidawrure haibdo mayek sengna hayo. Laningamna ima aikhoi asoiba amu tawrure. Aikhoi mi halure. Sana wahi du tabda ingangai thembungsu haugatle. Laisnana ima aikhoi na tawkya haina tawkiba nate. Lambida ikang khangawdana aikhoi gari na thengkibane. Nupi amaga nupa amagane. Kumlaga yengbada nupa dudi adum sirame. Nupi dudi lengi hospital da pusi hainaringai lambi da mi khara lai. Makhoi na aikhoi lana ukraduna aikhoi bu awapam da tahannaba honarakpane. Adutagi mafam dudagi adum lakle hanna yenglamdre. Mai biduna madugi matung nakhoi ani pukning wakhal leitana leiba ngamdre. Sinatra Laningamna hoi ma ngasai no ngalamdaido. Ngasai Laningam khoi gi hostel da tawkiba thawdoksingdu mayek sengna leirami. Laisnana su ima ngarang ahingto. Laisnana ahingdu da thokiba wari adu liraklami. Numidangi pung taramathoi adwaida thokiba thawdokni. Laisna tumba sungya yadana adum phamungda phiplami. Maisu thande magi kaado. Ikhang khangawdana manam namthiba ama namlai. Laisna tumba ngamdraduna haugalai. Mon manakta lairiba phone tu paikhatli aduga phamungdagi makhada kumthai. Mana hek kumthabaga makhongtuna karigumba amada netpoi kawboi tawi. Karino khangdana phone light tu kapsilli. Matamduda nupi amagi aksiba hakchang ihing nahing itay tayba ama oiraga lairami. Ngasai makai namliba manamdusu ihing nahingdugi manam oirami. Laisna pakatpana loikre. Lauraduna magi kadagi chentorakre. Laimana moi pabung tabro nasa nupi oiramale. Laurise tolena ha kaidorajano. Makhoi anisu phuk phuk haugali. Laisna mamaga mapagagi manakta kapladuna chensilai. Tolena hai kaidore isathoibi. Laisna yamna pakatpaki mawongda babung ai kada. Laimana fazana hayuse kaidore haibno. Ai kada. Nang kada kaidore haibno mapa tolena hairaklami. Laimana amukta yenguso moi babung. Ai yenguke ko. Asi hairaga tolen masagi kada changi kagi maidu than badadi karisu lairamdre. Laimana pakhatkanu karisu tawroi. Hai mama somda laune. Laisnagi kadagi tolen na laurai. Laimana lae ichathoibi lao. Laisna kina mamagi matung inaraga magi kada changi. Haujikta mana thengna kiba adudi lairamdre. Tolena yengu mama sidati karisu laitena. Laisnagi kagi thongnawduda I khara tairaga lairami. Laisna su mama su changsilaga yengi. Laimana kanagi ino sidi. Laisna na ima babung haujikta sida nupi ama I pungtai tairaga tahubane. Tolenga laimaga punga ngakre. Asumna Laisna na wari adu liraklami. Laisnagi wari du tabada sanaga thembunga yengnai. Laisna na aikhoi laifam khangdre ima. Mai biduna ngasidi yararoi. Hayengdo nakhoi anisu matamsida sapsana laklo. Ai pot saising thaurang tawram lage. Laitin khara khoiramdaba yararoi. Laisna na hoi ima. Mai biduna phare nakhoi yaukro. Makhoi mari mai bi adugi yumdagi thoglakle. Chatna Laisna na sana noi anidi kaidawbagino
Sanana kai haina haiduino gyan tadre aikhoi anina ngasi lai khuramba chatlubada ngan kai ga manadaba mawong amma torupune kaino aibu su khangde aduda laisang chenabu nupa aduna ima maibi gi leifam takpirakpune imana di hayeng la on haire laisnana adudi hayeng amuk thengnarasi makhoi gi leifamda hanakre nungthilda lambi sorokta chatpa mi khara wari nupa amana haire ngarangi ahingdi onthokpa ama thengnarure aidi nupi amana karino thengnaribo nupa aduna khumlaklami aigi yunggi mathaki jingado mi amana koichat chatpagi mawongda adum hankan handa chatuna leirine kona thangdadi aisu isa singka tawraga kanano haina yengi adubu mathakdadi kanamta leiramde yengudragana amuk hekta chatpagi makhol tare nongal phawbadi imungi mi amata tumba yanadrabani ngarangdi atopa khara sungangnei nupi amana ngarang ahingdi kimandana tumbaga amata yek yarudre kaidobai kiriba aikhoi yunggi akoibdo mina koichat chatpagi mawongda adum tawraga leirine ima isa khak leibanina kiruna kanano hangbasu ngamde thoklagasu yenglude kibana loibane adudi noitada natene aikhoi da su tawrini aiga moi mapaga thoklaga yenglubda kanamta thi leiramde amuksu hekta tawrai aidi ngakpana loirabane atopa nupi aduna adubu kamai tawji jano kanabu oiri jano asumna mafam duki miyoi sing adu wari sanarami numidangi matamni sana matha sabna loire chaka ningthi nungaina chadre thembungsu phagi jogai pangtok tawbado ngasidi kaya torokidre adum tungkre kaino ngasi aingonda tawrisibo ima maibina aibu siksilu khudong thibu tagani hari aibu kanada kari lan krabge sana wakal mawon mon khali leisna hoida tariba dasasina karibu oirigaba panayang koina tumdana wakal khalamba matung sana tumthakre somdana leisnaga laningomga wari sanarami leisnana thenge tumna batawrase nangsu phajana potharoko hoi thamage ko makoi ani wari ngahak sanarbo matung thamnakre pung tara khara hele laningom khoigi hostel du ichik chikre room ama ani khakta ngaire khara murum sonariba ataidi nganna loina tumnakre warden du angang mayam tumnakraba haiduna check lai room mathang asum yenglaki punna room kumanga muksui mathak makani mana lakpada room amakhak murum solaga leiramba thengnei warden na angang sing kaidawri tumone asi haibada tumina laikre warden duna noise aina yamna nungaina di thambibane tumo mathang asum yenglaga lakpada top floor gi matai ithang thangba room adudagi manungda nupi khonjelda isai ngangba makhol ama tarai warden duna nupi makhol ni ne hojikpu hostel sida kadai dagi nupi no warden du prop room bududa tamna changsilli room gi thong du hek hangge tawbaga wakhal ama satlai sigi room sidi ngasai chakhiba angang ani du gi room duni ne adudi kanano manungda leiribase warden masadu humang kangi amuksu khalli nupi leitaba hostel sida nupi gi khonjel matau karamna masadu kibudagi thong adu hangba ngamdre prop makhada kumtharai aduga hojik murum solhauba room dugi angang singdu hogdoi kedore kaka mathakta amta kakhalu selaw kaigino lakta law talle kaka ihe kaino ne masi angang sibo ai talle aduine onthokpa haiduni onthokpa angang ama hek haudo ure masu nang talagana ama se haudoro madi yaroi kari gi yaroi doino ma khara ngaukhre aduine kari ngaukhri mamadi hostel sita leiraga kanana noida ngauksina wai yu ngaurira ha nati he makok ngawi haibane aduine ne edi siranturan khalure tanja du da mathaktagi nupi amna kanna laurei makoi animak khonjel du tarubda wa ngangna rambadu chap lepi aduga haunaba tawdana makoi animak mathakta prap chengkhalai ngasagi matai ithang thangbada thong adu tanani makoi anina chelaiba room adugi mapa hek yobuga chap thangnaba room adudi chek mau pawba laude nupa macha duna haraklami sidi amarhoi room ne moidi ngasai sakhrabdaine warden duna sigi room sidaini hojikta laurei do kakadi kamaina khangliba hojikta ina laklambada nupi amana ne isai ngang hobne aduna ne aina nangonda yenglusi law harido ai sum kisale kumase kaka gaiko ayenge asi hairaga room adugi thong adu hangi adubu manungduda kana su leiramdre maidu thalaga bed makha kachin mathak makha sin thungna yengi karisu udre
nupa macaduna kanamta leiteda matamda room adugi mapanda angang macha ama dangdang chenthakre makhoi animak saum phangi chen khibaduda khongji gi makhol su tai prap tholaklaga yengbadadi hanagum kana su kari su leite warden du su ngakpada sauning bagal masadu leiba ngamdre room aduda thangnaba room adugi angang singdu loina hawdui aduga wa hanglami warden na noi hojikta thangnaba room sita nupi amana isai ngalakpadu takibra karimta tadeda aikhoidi kadai da ki nupi gi makhol no haise warden duga nupa macha duga ingak ngakna na yengnai warden duna ai gyan men ga tadre ta tawrise nangdi tahobu natro nupi amana lawrakibado nupa macha duna tahowe angang ma chengkhibdu su tahowe kadai da ki angang warden ga ma ga lakminaba nupa dugana sanaba wari du tabda amadudi ingak ngakna yengnai warden duna fare tumjaro lao kumasinangsu makoi ani kumtharai nupa macaduna kaka kana orijano aidi sungkisale aisu khalibani handak marakse ngahan kai kamana daba mawong amadi tawre adubu karisu khansilunuda kari nu yangthokpa yaba yangthoknaba aisilakage fare nangsu potha jaruro nupa aduna hoi kaka asi haraga nupa macadusu magi room da lehore warden dusu magi ka tamna lai mai khara mami phone gi flash adu thanduna magi room gi thongdu hangi adubu light adu kapsinbada magi phamungda nupi amaga nupa amaga phamlaga leibagi mawongda mami sami oina uki warden du khangboy kaiboy magi phone adu makhutta gi taki ka adu puma mami makhutuna maraga bulb ki switch adu nami mai adu ngalakpadadi kanasu leramdre ahing nongyai pung baro tarakpo matamdani he nupa macha thongsi hang dok thilaklami larningam khangpek khangna phukhogali larningamna haugalakpadadi isik laga leirami aibu hojikitubu james pu hawdoi lenna james tabro amta hawgalo james yam tanna hawgalai as kaidore habno tumpham lakunga amta he khangde mapanda amta tholuse as kaidobno amta those law makhoi ani mapanda tholei ngahan khaiti maina pungan ngan bani ngasidi khara mamlaga leirami makhoi na leiribadu lenna hojikta nupi amakhangna thong hangona yam kana thong thila ambane ha kadai dagi nupi no aise lao asomtam te yengluse len nang kaidore haibno ngawdoro bonangbo as james ai gyan loina tai kaidorage gyan taraga ngawbisni aina hena kirise tumdaba mi hodokpa loi haibdo nangwanda tawre changasi lauda tanja adu da hostel adugi mamang pangna leiba pukri adugi manakta nupa amana penale laga nupi amana jagoi sabagi mawong ama learning amna labna ore makholdi amata tade mayeksu sengna ubadi natte len ingangak laduna munna yengsilli kaino adesidi man munna yengsinbaduda makholsu tapna taraklami james na ade haibu kaino james su lena yengli bomai kaidudi yengi madi karisu ude yengo pukri manak ta tawri bom james machinda tapna sole karino ngasi lena tawrise asibu lai una pakaidu orajala lendi mamitu pukri lairiba adomda khaktani yengliba james na gangang libdu ningthi nungai na takije james na masa soklaga kaurakpadu da lensu wakhal khara lai len kaino ne nangbo kaidoroge lao manung da jangsi james na thiamlaga learning ambu manung da pusille aduga tumankre nongale laisna na learning amda call tawrakpada james pairaga makhoi ani wari sanarami james na maimongse kamaina tawrino khangde masa nungai te na hai makok sungawe hai hidakti chakrabro laisna na hanglaklambi hidak pudi pijakre laisna na garang ahing kai tawkige aiga wari saba phawbadi karisu tawkidabne james na ahingda lena tawkiba mawongdu laisna da tambi laisna na ngasi se mamai bi amagi manakta sakadaba leibane mama sanu ngai trabasu nangna amukta pubiro yamna maru oi james na garang lena budi hairabane nakhoi anida thengnariba awapa nungai tabasing dusu mana loina garang lire kaisu khalunada aikoisu angama mating pange nakhoina tawge yauna tawkhibusu natabudubu laisna na james na ado lai kurum doisina kailamdano james na learning ambu puduna laisna ga punna maibi adugi manakta purakle makhoina yawrakpada sanaga thembunga su leiramne james na
Noi anidi kari kino Tembungna ibo ngarang di siram dore lukham sida haiba loidringai sanana nangna mi khutingi adui wado adum tamalero mai bi duna nakhoi laklabra kakhlaklo makhoi manga mak mathakta kakhalli sanana ima makhoi ani hana yengbiro mai bi na len ubada keidore nasa inu ngai taba maline len na hoi ima isa se kara nungai tre mai bi duna laolo asida phamu len ga leisna ga phamhalli makhoi ahumdi nakal da lep laglai mai bi du lai khoiramba haukhre ngasai makai ichik chik na leiramba mafam do mai bi du na lai khoiramba hek horakhibaga mawong ama tawrai makhoi na leiriba yum adugi akoibada hauriba uwa singduda leiriba sanga uchek waya sing hongna khonglai mai bi du na mamit chejet usilaga lai khoiram lagalai sanaga thembunga su masaduda mipai ba phaurai maraktuda James ti karimata khangjadaba amagum tuminna tawriba matawdu yengduna lei leisna su pakhatpana phamduna leiba ngamdre makoi khudingmak maibidu da yengi leisna na phaminariba len gi manatondagi nahi khara tari len karino khanduna makhutuna soklaga yenglubda I oiraga leirami kaisu yamna tarakpadi natte I ni khanglakpaduda pocket tagi rumal loktoklaga tapna taithoi adubu lepa leitana asum idu chentharakpaduda rumandu pungso chotkhre wadi ngangte tarakliba I sing adu taithoknaba hotnai masa pumba ina cholakpagi matang yausilakle len khangba ngamdraduna phuk hogalle makoksu ngauri lepa ngamdre masatu phara hai len phuk hogalakpaduda makhoi mayamsu len da loina yengai ina pumcho chotlambadudha mayamdu ngakpana loikre leisnano karino toramiste ingak tangare maibidusu mamit khangpang pangthorei James na len ketoragena len na ai kaisu tawde as sidi yararoi hospital da hana amukta puse sanana hairaklami asi hairaga sanana len gi marakta changsilaga masa hairi lepliba len bu ngakpirami maibidu wa lan ngangde makhoi ataidudi marang tawi leisna di kapke bu tawrei James na ai gari start tawrurage thembungna khara thuna toro amta James hobe gari manakta chenkre len mamitu su pangba ngamlaktre masadusu lektharakle masindadi tapna ngamboi ngamdaboy ai kaisu tawdi leisna peri le maibiduna hairaklammi haurakle khudong thiba mayamgi ahanba khudamni haubata ngairi sectionsi masing thingamdraba kayagi ahobani kawgano matang sida tahanjariba wari room number 23 hariba wari asigi taruk suba saruk loisinjare wari asi pathok saba matam soikilan kiba wahi wata yaurupsu tabiri khudimok na ngakpi haijabugoloina na Hemchandra Soibamna amukanna ikokno na khurumjare